ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯦꯂꯤꯅꯆꯤꯡꯕ ꯑꯗꯒꯤ ꯄ꯭ꯔꯣꯇꯦꯁꯅꯆꯤꯡꯕ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁꯝꯇꯥꯏꯝꯁ ꯚꯥꯏꯂꯦꯟ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯐꯤꯜꯗ ꯂꯣꯏ ꯂꯩꯕꯅꯤꯅ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯁꯤꯡꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯤꯕ ꯎꯕꯤꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝꯗꯨꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯔꯦꯂꯤ ꯆꯠꯄꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯇꯧꯖꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯔꯦꯂꯤ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯠꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯟꯅꯕꯤꯗꯅ ꯈꯣꯠꯇꯅ ꯉꯥꯛ ꯁꯦꯟꯗꯅ ꯑꯌꯥꯝꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕꯗ ꯀ꯭ꯋꯥꯀꯩꯊꯦꯜꯔꯣꯝꯗꯒꯤ ꯂꯥꯛꯄ ꯔꯦꯂꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯖꯅ ꯒꯣꯗꯥꯝꯗ ꯐꯥꯎꯕ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯏ ꯂꯩꯍꯟꯗꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯝꯇ ꯀꯥꯞꯅꯈꯤꯗꯦ ꯑꯩꯈꯣꯏ ꯐꯖꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯁꯣꯛꯇꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯄꯨꯂꯤꯁꯀꯤ ꯁꯥꯏꯠꯇꯒꯤ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯠꯅꯖꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯝꯇ ꯀꯥꯞꯇꯕꯤꯗ ꯀꯅꯥꯝꯇꯗ ꯆꯩ ꯃꯆꯦꯠ ꯑꯃ ꯐꯣꯟ ꯀꯟꯕ ꯃꯆꯦꯠ ꯑꯃ ꯊꯥꯗꯕꯤꯗ ꯐꯖꯅ ꯑꯗꯨꯝ ꯔꯦꯂꯤꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯈꯤ ꯑꯗꯨꯕꯨ ꯔꯦꯂꯤ ꯈꯔꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯦꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯗ ꯌꯧꯔꯛꯑꯒ ꯃꯃꯥꯏ ꯂꯩꯔꯝꯗꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯑꯣꯕꯁꯇ꯭ꯔꯛꯁꯟ ꯄꯤꯁꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯔꯦꯂꯤꯁꯤ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯒꯤ ꯑꯀꯥꯝꯄꯦꯠꯅꯆꯤꯡꯕ ꯃꯌꯥꯝ ꯁꯤꯖꯤꯟꯅꯗꯅ ꯑꯩꯈꯣꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯉꯥꯡꯕ ꯑꯗꯒꯤ ꯅꯨꯡ ꯂꯪꯁꯤꯟꯕ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯕꯣꯝꯅꯆꯤꯡꯕ ꯂꯪꯁꯤꯟꯕ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯅꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯑꯩꯈꯣꯏꯒꯤ 16 ꯌꯣꯠꯁꯤꯡꯁꯤ ꯀꯛꯑꯒ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜꯅ ꯁꯤꯖꯤꯟꯅꯔꯒ ꯅꯥꯎꯔꯤ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯀꯥꯞꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯃꯛꯅ ꯔꯦꯂꯤꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯟꯁꯤꯗꯦꯟ ꯈꯔꯗꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯗꯨ ꯗꯤꯁꯄꯔꯁ ꯇꯧꯗꯕ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇ꯭ꯔꯦꯟ ꯎꯠꯂꯒ ꯃꯦꯛꯁꯤꯃꯝ ꯔꯦꯁꯇ꯭ꯔꯦꯟ ꯎꯠꯂꯒ ꯗꯤꯁꯄꯔꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯅꯒꯅꯤ ꯑꯗꯣ ꯃꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯔꯦꯂꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯏꯟꯁꯇꯤꯒꯦꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯤ ꯃꯔꯨꯒ ꯌꯦꯟꯕ ꯔꯦꯂꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯌꯦꯜꯂꯝꯕ ꯀꯦꯔꯣꯁꯤꯟ ꯕꯣꯝ ꯌꯦꯜꯂꯝꯕ ꯑꯗꯒꯤ ꯅꯥꯎꯔꯤ ꯌꯦꯜꯂꯝꯕ ꯑꯗꯒꯤ ꯌꯣꯠ ꯃꯇꯦꯛ ꯌꯦꯜꯂꯝꯕ ꯃꯁꯤꯒꯤꯁꯤꯡꯁꯤ ꯉꯔꯥꯡꯒꯤ ꯏꯟꯁꯤꯗꯦꯟꯗꯁꯨ ꯈꯔ ꯃꯈꯩ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯖꯕꯗ ꯃꯁꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯖꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯦꯂꯤꯃꯦꯟꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯒꯤ ꯑꯥꯏꯈꯨꯝ ꯎꯞꯄꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯆꯧꯕ ꯃꯌꯥꯝꯗ ꯀꯦꯖꯨꯋꯦꯂꯤꯇꯤ ꯊꯣꯛꯅꯕ ꯃꯑꯣꯡꯗ ꯁꯤꯜꯂꯛꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯁꯤ ꯑꯥꯏꯟ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯅꯤ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒ ꯔꯦꯂꯤꯁꯤꯡ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯝꯕꯤ ꯊꯤꯡꯕ ꯈꯣꯠꯄ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯚꯟ ꯗꯣꯛꯇꯔ ꯐꯥꯎꯕ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯗꯣꯛꯇꯔ ꯃꯨꯚꯃꯦꯟ ꯇꯧꯕ ꯌꯥꯔꯛꯇꯕꯒꯤ ꯏꯟꯁꯤꯗꯦꯟ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯑꯦꯝꯕꯨꯂꯦꯟꯁ ꯆꯠꯄ ꯃꯇꯝꯗ ꯅꯨꯡꯅ ꯊꯣꯝꯖꯤꯟꯕꯒꯤ ꯏꯟꯁꯤꯗꯦꯟ ꯂꯩꯔꯦ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯗꯨꯅ ꯑꯁꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯅꯣꯔꯃꯦꯜ ꯄ꯭ꯔꯖꯥꯒꯤ ꯑꯁꯣꯛꯄ ꯅꯣꯔꯃꯦꯜ ꯏꯁꯥꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯃꯌꯥꯝ ꯂꯩꯕꯁꯤꯡꯒꯤ ꯃꯨꯚꯃꯦꯟ ꯇꯧꯕꯗꯁꯨ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯑꯗꯨꯒ ꯏꯚꯟ ꯄ꯭ꯔꯦꯁꯁꯤꯡꯗꯁꯨ ꯑꯗꯨꯝ ꯈꯪꯉꯤꯗꯨꯅꯤ ꯄ꯭ꯔꯦꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯗꯨꯝ ꯅꯨꯡꯅ ꯄꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝ ꯌꯥꯎꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯁꯣꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯏ ꯉꯔꯥꯡꯁꯨ ꯑꯁꯣꯛꯄ ꯌꯥꯝꯅ ꯌꯥꯎꯏ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯌꯥꯎꯏ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯁꯨ ꯑꯗꯨꯝ ꯑꯁꯣꯛꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯄ꯭ꯔꯖꯥꯒ ꯁꯨꯝ ꯃꯨꯛꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯅꯕꯤꯔꯛꯇꯅꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏ ꯂꯩꯕꯁꯤ
ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯁꯅꯆꯤꯡꯕ ꯑꯗꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯊꯨꯒꯥꯏꯕ ꯈꯣꯠꯀꯥꯏꯕ ꯑꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯊꯨꯒꯥꯏꯕ ꯑꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯊꯨꯒꯥꯏꯕ ꯁꯤꯁꯤ ꯇꯤꯚꯤ ꯀꯦꯃꯦꯔꯥꯅꯆꯤꯡꯕꯁꯨ ꯄꯕ꯭ꯂꯤꯛꯀꯤ ꯑꯦꯛꯁꯤꯗꯦꯟꯅꯆꯤꯡꯕ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯊꯣꯡꯂꯣꯝꯒꯤ ꯆꯦꯟꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯑꯣꯏꯅꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯝꯃꯤꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯗ ꯊꯣꯛꯍꯜꯂꯛꯄ ꯃꯌꯥꯝꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯦꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯂꯩꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯁꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯛꯄ ꯁꯤꯗ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯗꯤꯁꯇ꯭ꯔꯛꯁꯟ ꯑꯣꯏꯕ ꯌꯥꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝꯁꯤꯡꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯁꯤꯗ ꯃꯌꯥꯝꯁꯨ ꯚꯥꯞ ꯇꯥꯕꯤꯗꯅ ꯌꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯦꯛꯁꯤꯃꯝ ꯔꯦꯁꯇ꯭ꯔꯦꯟ ꯎꯠꯆꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯝ ꯍꯦꯟ ꯊꯣꯛꯍꯟꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯒꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯦꯛꯁꯟ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯗꯤꯁꯇꯔꯕ ꯇꯧꯅꯗꯅꯕꯗꯨ ꯐꯖꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯒ ꯇꯥꯟꯅꯔꯒ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯩ ꯊꯦꯡꯛ ꯌꯨ